Army gi miyoi ni haizaba misak amana tangkul naga auto driver amabu tamthina purakhiba thawong akanba mawngda condemn tawi pung humpura ni thoigi manungda action lokhalu haina demand tawraki Mayang Imphal Chirai Mayai Lekai dagi chahi yangkai manga suraba miyoi ama ngagi farm yengsinba chatkibadagi thiba khangkidre Arambai Tengo gi Tengoloi sing yauna mari leinana authorities singna thiba humbagi thabak kana chathari Security Force na chathakiba tongan ba thiba humbagi thogdok singda aina thingkraba lalholok ahumgi miyoi taruk fare kutsukulai kaya amasu fagatpa ngamkhre Amadi, Manipur Police Amadi Central Force na Chingi District Marita Chathakiba tongan ba Operation Singda punna Kulai Samarom Amadi Nomay Maru kaya fagat pangamkre. Kurumzari, ISCOM Manipuri Pau Meeting Tabiriba Kwaipuna Mapu Taram Oxeri Huzik Pau Sandokna Pizari. Kuki Singna Naga Singi Matakta Chathakiba Thawong Amada Tha Asigi Tang Tara Teret Ki Numidang Pung Teret Makairom Tabada Masana Masabu Kuki National Army Gi Miyoi Ni Haizaba Misak Amana Tangkul Naga Driver Auto Driver Amabu Tamthina Furakre Hairi Thawdok Asigi Matangda Makhan Kanglatombi Naga Forum MKNF ki President Jurist Abonmai Amadi Tangkul Welfare Association Kanglatombi KWAK gi Secretary Fangraisang Ningsend Anina ngarang Kutyek Piduna Thadorakpa Cherol Amada Numit Asigi Numidang Pung Taret Makairom Chatpa Matamda Kamzongi Chingso Kuldagi Kingston Kasung Kauba Auto Driver Asibu Lianmai Nupi Anina Neklaga Morbung Bazardagi Manama Sing Tiknaba Lakibani Hairi Morbungi Presidency College Manakta Kingston Kasung na Mahaki Auto Adu Khamduna Leiringaida Nupa Amana Changsel Laktuna Kuki Londa Wahai Khara Mahaki Mafamda Hairaki Maduda Kasungna Mahak Kuki Lon Khangde Haina Maite Londa Kumlubada Nupa Aduda Mahak Masabu Kuki National Army gi Miyoi ni Haina Saktak Laba Matungda Kasungbu Tamthina Fukibani Hairi Asigumba Thawong Ama Amuk Kuki na Tangkul Nagagi Miyoi Singi Matakta Chathakiba Adubu Akhanba Makhan Kanglatombi Naga Forum MKNF Amadi Tangkul Welfare Association Kanglatombi KWAK Anina Kanayaning Daba Fongdorakli Asigumba Thawong Chathakiba KNA gi Miyoi ni hairiba Miyoi adugi matakta mari leinaba singna pung humfudrani thogi manungda thabak lokhatrabadi matungda makha tana tholakpa afa fattabagi tekcha khudingmak party aduna pugadabani haina lup ani asina cherol asida khangalakli Imphal West ki Mayang Imphal Chirai Mayai Lekai dagi Miyoi ama ngarang farm da chakhibadagi ngasi fawba thiba khangdana leiri Thiba khangdana leiriba Miyoi adudi Wahingbam Gaurahari Kawi masagi chahi yangkai manga sure machanupi ngakta ahumni machanupi ani mayum makai pankre khwaidagi iton tonbi machanupi aduga mahaki loinabi Wahingbam Ongbi Silaga haujik punna leminabani Miyoi asi ngarang ngagi farm yengsinba chakhibadagi halakidabani ngarang dagi hauna mai ama yauna Miami ama yauna Arambai Tengol gi Tengoloi Singh SDRF amadi Mayang Imphal Police ki personnel singna Miyoi asigi langla langzil thibagi thabag leptana chathari Security Force na ngarang Imphal East, Imphal West, amadi Thoubal District ki tongan ba mafam singda chathakiba thiba humbagi thabakta aina thingkraba lalhaulops ahumgi miyoi taruk fagat pangamkhre. Security Force na ngarang Imphal West District ki Lamsang Police Station na konba tongan ba mafam singda thiba humbagi thabak chathabada masa masagi yumdagi KCP PWZ gi active cadre ahum fagat pangamki. Loinana makoi ahumdagi tongan ba makhalgi kutsu khulai kaya amasu fagat pangamki. Security Force na faraba miyoi ahum adudi Imphal West District ki Kautruk Ching Laikai dagi Laisang Them Tondon Singh atopa Ming John chahi kuntramari Imphal West District ki Kautruk Awang Laikai dagi Laisang Them Anand Singh chahi kuntramari amadi Imphal West District ki Loitang Chapru Loitang Khunok dagi Haikram Hemchandra Singh atopa Ming Boinau chahi nifumathoini makhoi ahum dagi SLR rifle ani semdoklaba .303 rifle ama insas rifle ama bipod
amaga konana semdoklaba .303 rifle ama, insas LMG gi magazine ama, insas rifle gi magazine ahum, 7.62 SLR rifle gi magazine mari, .303 rifle gi magazine ama, .303 rifle gi ammunition round kuntaret, 7.62 mm SLR ammunition gi round kunhumdoi, AK ammunition gi round taramari, insas ammunition gi round kuntramanga, mobile phone ahum amadi Aadhaar card ahum fangle hairi. Numit asimaktada security force na chathakiba atopo operations amada KCP PWZ gi active cadre ama, Imphal East ki andro parking manaktagi fagatpangam ki. Faraba miyoi adudi Imphal East District ki Sagolmang Police Station na konba, Pukaw Laifam dagi Taurem Tomchow Maitei atopa Ming Pena chahi nifu mangani. Amaromda Thobal Police Station na konba Icham Kuno Awang Laikai da Chathakiba thiba humbagi thabakta masagi yumdagi prepark progi active cadre ama faba ngamki farba miyoi adudi Tongbram Tiken Maitei chahi nifuni. Masida natana Thobal District ki Samara Mayai Laikai da Chathakiba atopa operations amada masagi yumdagi Sorepagi active cadre ama su faba ngamki farba miyoi adudi Koinaizamt Bumeshwar Singh chahi kunmarini. Miyoi asidagi 9mm life round ama, .32 life round ani, dummy gun ama, pistol holster ama, mobile phone ama, amadi Aadhaar card ama fangle hairi. Haukiba numit karani asida Manipur Police, Assam Rifles, Army amadi CRPF ki apunba kanggu singna Churachampur, Chandel amadi Technopol District da chathakiba thiba humbagi thaudok singda punna khutlai Humfudra taret amadi nongmai maru yankai taret radio set kun humdoi radio set charger ani amadi BP plate ani fagat pangam kre. Hiram asi ki matang da fagat laba khutsu khulai sing adu display tauba video amaga konana Manipur Police ki DGP na thokpa cherol amada Manipur gi miyam da khangalakli. Nakal amarom da security force na ngarang Kangpokpi district ki tongan ba mafam ahum da thiba humbagi thabak chathabada atay khutsu khulai kaya amasu fagat pangam ki fagat laba khutsu khulai sing adudi New Kaithel Manbi Police Station na konba Gamdai amadi S Mongoida lotuna thamlamba bolt action rifle ahum ahangba magazine singa konana 9mm pistol ahum belt amaga konana 12 ball life round cartridges mari 12 bore blank cartridges manga charger aniga konana wireless handheld set ama amadi bulletproof plate anini. Amaromda New Kaithel Manbi Police Station na konba aigizang dana bolt accent rifle mari magazine tiyauba 9mm pistol ani amadi 12 bore cartridges manga fangbangam ki. Amadi Monbung reached the Chathakiba operations amada single barrel mari lotuna thamlamba tengnaraki hairi. Hauzik punna atin break amatang lawminasi. Khanghanjaba ISCOM gi subscriber singda wafam ama khanganjari madudi All India gi oina channel broadcaster singna mamal hengalakpana maram oiraga ISCOM gi hauzik satnariba package gi rate asi chatliba August ki tangmari lisingani kunmanga dagi ahongba leiragani package sing adudi ISCOM basic pack lupa sahum ISCOM Manipuri Economic Pack lupa samri, ISCOM Manipuri Super Entertainment Pack lupa samri yangkai, ISCOM Manipuri Value Pack lupa samga yangkai, ISCOM Foundation Plus Entertainment HD Pack lupa satruk yangkai. Khanghanjari ba ISCOM Media Private Limited. Manipur Police drug ki mayokta chatharakpa operation singi manungchana ngarang Bisnupur District ki Fogakchau Ikai Bazar da achat awok sing check tawbada nupi ama heroin gram chamaga yangkai humdoiga konana fari. Farba miyoi adudi Farida Begum chahi kuntra taruk Bisnupur District ki Tera Kongsangbi GP Ward number 1 dagini. Miyoi asidagi heroin powder yauba soap case tara fagatpangamki. Manipur Police na leptana chatharakliba traffic drive ki manung channa ngarang punna chalan kuntaret issue tawkhibada fine oina lupa lising humfumathoiga chama khongat pangamkre loinana tha asigi tang tara tareta chathakiba akhanaba drive amada gari anidagi tinted film sing lokthok gari mapu singa wakhal taminakre hairi
Prime Minister Narendra Modi gi humfutra manga suba mapok kumonga mari leinana tha asigi tang tara tareta hogdokhiba amadi lakliba October gi tang ani fauba chathagadaba Swasth Nari Sasakt Parivar campaign gi nini chanba numita Regional Institute of Medical Sciences RIMS na sinduna blood donation camp amadi non-communicable diseases NCD screening tawbagi thoram ama ngarang RIMS ki Department of Transfusion Medicine da pangthokre thoram asida miyoi kayana blood donate Taukibaga loina hypertension, diabetes, amadi cancer na chingba NCD singi screening tawbagi khudong chabasu piki. Thoram asida punna donor mapan na blood donate tauki. Numit asimakta da RIMS ki Dental College Leriba Department of Pediatric amadi Prevention Dentistry na sinduna continuing dental education CDE program on dementia awareness, dementia and oral health ki thoram amasu college asigi examination holda pangthoki. Thoram asida UK da Labour University of Sheffield da internal medicine gi MD oina leiribi Dr. Tamfasana Wairokpam na resource person oina wangang na duna dementia amadi oral health anigi marakta lainariba marigi matangda wafam kaya fongdokhi. Thoram asi faculty members sing postgraduate mahiroi sing amadi intern kaya na sarukiaki. Hauji maru webapa amuka hanapizari. Kuki National Army gi miyoi ni haizaba misak amana tangkul naga auto driver amabu tamthina furakhiba thawong akanba mawngda condemn tawi pung humfudra ni thoigi manungda action lokhalu haina demand tawrakli. Mayang Imphal Chirai Mayai Lekai dagi chahi yangkai manga suraba miyoi ama ngagi farm yangsinba chatkibadagi thiba khangkidre Arambai Tengol gi Tengoloi sing yauna mari leinaba authorities singna thiba humbagi thabak kana chathari. Security Force na sathakhiba tongan ba thiba humbagi thaudok singda aina thingkraba lalholup ahum gi miyoi taruk fare kutsu khulai kaya amasu fagatpa ngamkhre. Amadi Manipur Police amadi Central Force na Chingi District Marita Chathakhiba tongan ba operation singda punna khutlai chamarom amadi nomai maru kaya fagat pangamkhre. Pungza si fawbada pisaba ISCOM gi Manipuri pau matang asilosinjari amukahana khurumjari.